ngarang khulai paiba kuki singna drone sizinaraga bom thadaba amadi nongmai kapsenduna landa rakhibagi thawong asi Union Home Minister Amit Shah na Manipur miyam gi yengduna akan bathabak paikhat piu haiduna Sagolban ACK MLA Rajkumar Imona Union Home Minister ki pukning chingsinkre hauzik state asida Central Force listing humfurom leiriba sina Manipur gi irang asi lakshin mangamdri bhabokum yengduna leiriba Singasi Lothokibana Farani Haikre, Ngasi MLA ge social media account X ta Thagalakiba Union Home Minister Amit Shah da iba mail gi matungina Central Lengakna illegal armed militant group singna sugi ground rule thugairi basi gi damak makhoi gi mathakta law gi oiba thabak lokhatfam thoi khuchu khulai sing law kaina pusilaktuna state asida akiba fangna sandurakliba kuki gi thawong asida landarakliba senfam singi likhun thigatfam thoi kuki singda khulai piri basi amuktang thingbada irang asi lepkhigani central lengakna unified command asi state ki chief minister da sinaduna lamdam asida mahausa gi punsida hanjin handuna land of law lei haiba khanghanba mathau tare hauzik oirakliba luraba fibam asida unified command asi lengak pairiba chief minister da sinaba matam oire natrabadi irang asi loiba nairaroi haina pali loinana central lengak na manipur da santi hanjilakna ba ahan ba khongthang oina stakeholder singa political dialogue furup ani gi marakta athubu matamda haunaba taksilakli